America gi stealth B2 bomber masigi se America gi oina aduki matik chauthok chaningai ni madudi makoi ko ki luhup ni haini khanli aduga Donald Trump ama se B2 bomber se pukhat pukhala ga threaten tori pani madudi kanagumba country amata yaw aikoi haibu wasi yadradi masi pusala ka thongwai gini yaikhai gini haibase haiduna talak pani amasung handak ki matang de Iran se makoi gi khutta taki makoi gi threaten dugi sikar oi ki so ultimately Iran da B2 bombers laklaga nei thaki su thaki adupu hojik yamna kanna internet ta question ama rise tawnarak lisina America dagi lakhi ba Missouri dagi pairake ba B2 bomber sing dagi B2 bomber ama missing oiri mystery ni masi question ni mystery se America gi B2 bomber ha se hawk uchek kumna makoi uchek amagumna adugumba example piriponi satina yamna satina Tagat kraba amati bukhat kraba makoi gi thawai hakchang gupta laijara pa hujiki matam da super power am oibagi so karigumba masigi B2 bomber sidagi ama missing oi kraba adu orbadi kamdau khre America gi izzat se sara oidori pra masibu Iran gi side gi karigumba khara tau khri pra masi question ne 25 June dani aduga attack to midnight hammer operation hai ki bani aduga stealth bomber ani khakni laki base amana istom dagi paidna handan jaki thatraga 14 bunker buster ni thatra mi se aduga report so ekoi phangki madudi Honolulu ki airport ta emergency landing to ki haiduna B2 bomber ama aduga madu handun su chatuna leikide matam kharani leiki hojik phawda hankriba pukriba kaino khangti masidari am jarba question ama arise oirekli se matigi B2 bomber ato Iran gi site gi kari kuma tawkribra America digi laklaga operation toramlaga hallaga Honolulu da emergency landing oirise masidi technical error haiduna B2 bomber ama technical error aduk laina karmai lakani asomda Iran da su claim tawri haiti makoi ki site gi B2 bomber ama question mark aduga makoi na aikoi gi radar na stealth technology ki fighter jet as detect tawnga misri Iran ki am chorba masi claim ni adu orebadi taseng na Iran ki site gi karigomba am ohen krabasini aduga wahang se makoi America gi force ki site gi suhang de hari call sign mid 14 kaupa bomber B2 bomber ase kadaino ani khak chat ki bani amadi 36 hours by duna chat ki bani ama khak alakre ama krai chakre Honolulu de ta khre chakari kino hoju Honolulu da landing to gipse emergency ni haiduna masigi real mara mase hoju phawta masi arot pad thammi hoju phawda masigi bomber asigi video ama hanagi American Air Force ke pilot Martin David ko amana poster ke social media ta madu ki video tu am viral oi khresini hojik am adu matung dani am kanna masi discussion taw nar lise wahang hang lise B2 bomber ama missing oi se karai de chat kre aituna masi ki cherek asida oi khrise Donald Trump nati masi ki operation atu ki matung da B2 bomber sing loina hala khresini masi ki cherek sida Iran na claim ama tor ki sini madudi B2 bomber ama makhoi na hit to ki haiduna so masit taseng la prakhang de B2 bomber ama America ta halakhi de haidise Israel mati Iran ki wara se arai banate ko handa amuka tor ka dirse apne sathi ba pibam ni B2 bomber hawbada jik Iran ki radar na detect to wi hairiba adu orbiti Iran se makhoi technology kharati tasek na super Iran ki claim asibu Israel amati America ki side tagi oidaba makhoi na khoi gi B2 bomber kai de ki thom ta bangam dori kaihan bangam dori hai bo phom ase yamna kanna hai adupu madugi operation matung da B2 bomber ama missing kadai chat kre aduna masigi news ase masigi phom ase yamna kanna neina khalak labani aduga tasena maki Iran na masi tawkhibo eram lagati adu orbati masi America ki chawrab loss amani amsung first time oram gani maramdi adugumba war amato oikhadri prithibida da B2 bomber ase down oikiba adupu Iran ke te secret mission ja makoi torakani habisi Iran chu phajana khangduna lairapot ni makoi gi nuclear site te attack tawdori habisi adu orbati tasengna makoi su kharadi tawram moidra makoi gi leijaba khara ulam loidra makoi atopa dage tung makhuchu khulai lauduna thamlam loidra aduna hari po pham ase claim ase chummoi kaman so haini B2 bomber chat ki bopun mak halakre haiba adu po ama missing oiri harise maibu phina ko pe adabani aseng bo pau dia sum thoraka dorin 23 June da Pentagon ki site tagi B2 bomber chat ki basing ase masi loina halakre haina ti haikiba adupu hujik mayam da question tor lise maki ta phamda landing to phamda amakak yauti hailise masi ki matang ta America ki site tagi karimata hairak te sidi adupu Iran na makoi ki newspaper amati makoi ki official wafam oida B2 bomber ama khoi asum tawki haipsti kyara hai ki sini adupu masi ki wafam ase Israel amati America na kaudun lang thoraki hujik question ase am kan arise ni
ꯃꯗꯨꯗꯤ B2 bomber ama missing oise kaiduna harise karigumba madu technical error oituna tawrabati America gi base ma lay Middle East ta mokhoi ge luna ba country ma lay karigino madu landing tawdrise asi tawdaraga hojik missing oikrise aduga Iran na karigumba hit tawkran juloro madu atopa mafam da ta kiram bari madu speed ti ke ano hita hit tawran ta gadab suna te aduga masi karino amati oikre masi am chalo question arise tawna kri madu B2 bomber missing ore ja America gi site kai digsi masi clearance ke su piroi adubu Iran ki makoi claim ni adugo news ka tan mention tor madu B2 bomber ama something happened haibse sham sathi lu wani question ase mystery ni unsolved oibwani karigumba ase America anta sengna haido krapta de khoi si oikribani Iran gi site gi si torokpana haibto America gi jetikai oikini aduna masi tasengna thokki bo apom moiraso masi asengbani haina aikoina praman panthei oina phangba ngamloi